Laithau Kuki Khulda Thawaina Pontha Pikraba Thauba Taraga Humdoigi Mafamda Piroinaba Paudam Manga Suba Nupanabu Sirabasu Amukaktane Sibagidamak Karisuki di Hairam Ke Imung Tha Asigi Marigi Ayukta Tecnopal District Manung Sanba Masi Police Station na Kwanba Laithau Kuki Khulda Mitai Taraga Humdoi Tamthina Hatkiba Thaudoktage Naha ama Nanthokuna Chelakpadage Ngahan Mayum Yaurakrabasu Thaudok Aduda Laikhidrabasingi Manung de Yaukiba Andro Torong Teldagi Chingakam Rosanna Nupanabu Sirabasu Amukaktane Sibagidamak Karisuki di Haina Pongdoklam Kiai Thaudok asida laikhidraba mahaki imungi miyoisinga hagthengnana unarubada makhoina hai mahak masagi chahi taraga mapan sukre apokpagi mingna CH Surchandra amasung apokpigi na chinga khambongbi Renu kawe machil manau nupa mari nupi mari punna nipangi manungda mahakna mari subane mahi masingi lamda Yairipok High School da class 5 fawba tamlamlaga imung manunggi sel thumgi phibam phattabana makha tamthaba ngamkhidai Larik tamba toklaba matung imungi thabak ingkhang da mateng pangduna lairamlaga nupadi yumda sumlaisin ba paksade haiduna JCB thauba tamlakhe JCB thauduna sel khara fangbadage imungi mateng panglakhe pungning nungsiningai waiba thaudok amana mahaka punna luna tinajaba marub mahaka su punna laithau khulda laikhidaba fanjawbam norenna JCB thawi haiduna mahaksu thawaina thaukhibane makhoi ani ngayakta fawba thadok nakhide chara punna chaminai chatle punna chatminai Pungning wakal tinana luna tinaba marupsing oikhe Kauba yadana lehuragadaba wafam amana luna tinazakiba makhoi anina sirabasu punna siminagani haina fawba hairamkhi haina imungi miyoisingna fongdorokhe thaudok aduda laikhidraba miyoi taraga humdoigi manungda furit hangama pal machuge chapmanana litpa naha ani yaukhibadu makhoi anini hairakhe makhoi anina sirabasu punna siminagani haina toina hairambadage makhoi anigi lairol chanba fawbada makhoi anigi hakchang punna lairol chanminakhibani haikhe Inkhalakliba angang oibage ahawba chaba pamjakhrabasu nupa thokna hingba pamjakhe JCB thauduna chingtamgi mafamsing khaktana chatlaga sel talamkhibane me ahumdagi phurup anigi marakta thorakhiba kanglupki irang asina JCB thauduna thabak suba phangkhide thabak suba chatabadagi yumda asum laisenbada hainade haiduna khul ngakpasingi marakta tinkhe masagi khul khaktang ngaklambadagi lan hena kanna soknaba mafamsingda fawba chatuna saruk yarakhe Nongma mama amadi mapana lau suba chaluraga halakbada mahak yumda lairamdabadage phone tawduna hanglubada mahak matam khara halakhiroi ima laibak asi kannabagidamak chalibani haina khumlakhi haire asumna pau phaunaraba matung mahaki phone adu khangaudana switch off tawkhe adubu numit kharani pau phaunarudraba matungda mahakna amuk yumda phone tawraktuna wari sanakhe mahak moirang phayeng amasung sekmaina singbada khulngakpa yaurubage wari liramkhe Amuk makata na pau phaunarudraba matung tha asigi anida mahak anauba mafam amada chalani haiduna mapada hairakhibada natana mapana seksillu nangdi angang suoiri hairubada nupana bu sirabasu amukhaktane sibagidamak karisuki di hairakhi haire mahakidamak wazaraba mama mapabu nungaina thamgani amasung wahalloi hairambaga loinana miyamna sakhangnaba masoidana oigani hainasu hairamkhi haire December 3 da mapana thabak suba chatkringaida Mitai macha taraga humdoi kuki singna hatkre haibagi pau tabada singnaba pokhe pau adu tabaga apokpa mapa yumda chelatuna laikai miyoi singda pau adugi matangda hangnarakpada masanupa Rosan yaure haina mathang haina rakhe mathanggi numita Jenims ki middle sangda lairamba machagi thawai yaugdarba haksang ubada thamoi kai khe adubu machaga loinana athauba taraga humdoi gi haksang makhoigi khulda punna lairol chalagani haiba wafam phongdongnarakpada thawai yaugdarba mahaki machanupa gi haksang nakna lairagani khanduna penthok sakhe adubu mahaki imungi miyoisingna Manipur laingakta wakalakibade laingangna irang asi matam chana laksin biramlabade nungaitaba thokdoksing asi thoklamloi isa su thabak suduna adumak laijaramgani haina mamittagi mapita na pause asida phongdorokhe